Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Security Force ka khuthoknabada laikhidaba Kuki Khulai paiba tara adugi mafamda BJP gi MLA LM Khautena awaba phongdokpagi warol ama X thagalakhibaga mari lenana RPI Athawale gi General Secretary na Delhi da 0 FIR file tawkre masi maru oina retired IPS officer su oiriba BJP gi MLA asina matau karamna Kuki lalauba singi mafamda awaba phongdokpagi wafam adu karamna phongdorakhibano haibaga mari lenana ni Mizoram da leiba Meitei singi mayokta irang thoknaba wahai wata phongdoktuna chai thangbagi thawong chathai haibagi maralda Mizoram Police na Major Defense League haiba group amagi luchingbani haijaba Rafael Raringmawa gi mathakta criminal case register tawkre Laringmawa hariba miyoi asina chahi asigi December tha faubagi manungda Mizoram da leiriba Meitei sing Mizoram thadokuna chatkhigada karigumba chattaba tarbadi khudongthiba nangani haina kihanbagi wangang ngangki Meitei da kihanbagi wangang asi haukiba November 15 da Jiribam da Joitne group ki miyoi CRPF makuta sikhibagi ikai khumnaba utpa thoram amada phongdokhibani hiramasiga mari lenana November 19 da Aijol Police Station da FIR ama lokhatuna santi oina leiriba state asida kanglup ki marakta mara chetpa fibam kaihan naba hotnai haina Maral Siraduna FIR lokhatkibani masigi mamang November 13 ta Mizoram Sarkar na state asigi miyam na Manipur da thokliba kanglup ki lana siga mari lenana Mizoram da kanglup ki oiba irang thoknaba insin bagi thawong sing chathadana ba khangan khrabani state government gi maikai degi Mizoram gi mapanda leiriba Mizo sing asoi angam thoktanaba khongthang sing leptana paikhat khigani haiduna Manipur da leiba Mizoram gi maheroi amasung thaumi sing asoi angam yaudana ba thabak paikhali haina phongdokhibani China gi geopolitics war da Myanmar gi rebels sing thuba hore China gi maikai degi military junta amasung rebels sing gi marakta ceasefire thamnaba khangan ki wafam thawoidaba amasung rebels sing na leiba ani gi marakta tawnagadaba trade ki thabak thoram sing da athingba pirakpadagi Chinese authority na Myanmar National Democratic Alliance Army MNDAA gi luchingba fazilaga house arrest tawduna thamkhre hairi Chai sigi August thada San State ki konung Lasio Myanmar gi junta lenga ki makhutagi ethnic armed organization sing na munduna lausin ki hariba armed organization sing adugi manungda MNDAA asishu yaribani Chinese authority na awang thangba San State tagi ethnic armed group singi lanmi lauthokhi ba pressure tawduna lakhi maduda yadabadagi Chinese authority na Yunnan province ki Kunming da MNDAA gi commander oiriba Peng Darenbu Fazilaga thamkhibani hiramasiga mari lenana Federal Political Negotiation and Consultative Committee gi member amana phongdokpada China gi maikai degi MNDAA bu lasio thadoklaga chatkhidaba khangalakhi adobu MNDAA gi luchingba Peng Daren na yakhide madudagi ethnic armed group asida pressure piba oina Kunming da laiba hotel amada house arrest tawduna thamkhibani MNDAA asi junta gi mayokta punna lantheng minariba Border Route Alliance haiba sida Yauba Luf amani MNDAA na tang National Liberation Army amadi Arakan Army ga pulaga junta gi Northern Command ki headquarter August ada thuaiduna lausin ki MNDAA na lasio na lausin duna laikhiba sina Myanmar amasung China ani gi so lakhibani MNDAA na China gi Well and Road Initiative Project ki awang thangba San State fauduna chatpalambi makai control tawduna leiribani Beijing gi maikai degi Myanmar da chathaba kaiba thoondanaba MNDAA da akanba pressure piba oina luba sigi luchingba fajinduna thamba oiramba yai hairi leibaki luraba tanja sida luchingba singi thodang yamna maru oi Tanja asida Manipur Pradesh Congress Committee ki President oiriba Wangkhem SG MLA Kaisa Mega Chandra luchingduna Congress Party ki MLA fam thadokani haina press ki mifam amada lauthokhiba adu mari lenaba miyamna yabangam loi fam thadokba matang jade hairi ngasi Wangkhem SG manungda leiba laikai kaya gi masing yamlaba miyamna saruk yaduna Yaripok Bisnu Naha Mayai Laikai Community Hall da mifam ama pangthokhi mifam adu da Congress ki MLA manga fam thadokani haikhiba du yaningdaba phongdoktuna hauzik fam thadokba matang de paliba state lengang na chahi sujilaklaba lana sida lofam thokpa lawraktaba sida opposition da leiriba Congress ki MLA singna Meitei miyam gi ihul khangna assembly manung amasung mapanda chawa thodang lawki karigumba Congress ki MLA singna fam thadoke harabasu leiba ngakpa amadi miyam gi lan thup ngakpa ngamdraba mihami pun kya chathariba sida kari amata tawba ngamdraba lengak pairiba minister singna fam hana thadoklaba matung Congress ki MLA sing fam thadokpa yai hairi